ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯣꯔꯣꯛꯇ ꯊꯣꯛꯎꯕꯗ ꯊꯕꯛ ꯈꯔ ꯊꯣꯛꯎꯕꯗ ꯍꯪꯒꯥꯝꯁꯦ ꯐꯪꯉꯦꯅ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯑꯣꯛꯁꯥ ꯈꯔ ꯍꯥꯞꯀꯦꯅ ꯑꯣꯛꯁꯥ ꯈꯔ ꯂꯧꯁꯜꯂꯛꯑꯦ ꯍꯪꯒꯥꯝꯁꯤꯁꯨ ꯐꯖꯔꯕꯅꯤ ꯁ꯭ꯋꯥꯏ ꯃꯅꯥꯁꯦ ꯈꯔ ꯄꯥꯝꯃꯦ ꯂꯧꯋꯦꯅ ꯈꯔꯁꯤꯒ ꯈꯔꯁꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯪꯒꯥꯝ ꯑꯃ ꯃꯈꯥꯏꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯑꯣꯛꯁꯥꯁꯤꯁꯨ ꯑꯗꯨꯝ ꯀꯦꯖꯤ ꯑꯃ ꯇꯥꯏ ꯂꯩꯔꯝꯒꯅꯤ ꯁꯤꯃ ꯂꯧꯁꯜꯂꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯁꯤꯒꯤ ꯖꯤꯟꯖꯔꯁꯦ ꯖꯤꯟꯖꯔ ꯑꯃ ꯃꯦꯡꯒꯣ ꯖꯤꯟꯖꯔ ꯌꯣꯜꯂꯝꯃꯤ ꯁꯤꯁꯨ ꯉꯁꯥꯏ ꯂꯧꯔꯛꯄꯅꯦ ꯁꯤꯅ ꯃꯦꯡꯒꯣ ꯖꯤꯟꯖꯔꯁꯦ ꯆꯥꯝꯗꯤ ꯆꯥꯝꯗ꯭ꯔꯦ ꯁꯤꯅ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯤꯁꯦ ꯃꯦꯡꯒꯣ ꯖꯤꯟꯖꯔꯁꯤꯃꯒ ꯇꯧꯔꯒ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯑꯣꯛ ꯊꯣꯡꯕ ꯍꯥꯏꯗꯅ ꯍꯥꯞꯄ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯑꯣꯛꯁꯦ ꯈꯤꯇꯪ ꯀꯥꯝꯊꯣꯛꯑꯒꯦ ꯍꯥꯟꯅ ꯀꯨꯀꯔꯗ ꯆꯥꯗꯕꯁꯨ ꯀꯨꯏꯔꯕꯅꯤ ꯀꯨꯀꯔꯁꯦ ꯉꯥꯛ ꯀꯥꯝꯊꯣꯛꯑꯒ ꯑꯗꯨꯒ ꯈꯥꯡꯗ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯟꯕ ꯍꯧꯖꯤꯜꯂꯒꯦ ꯃꯩꯁꯦ ꯊꯥꯒꯠꯂꯕꯅꯤ ꯑꯣꯛꯁꯥꯁꯤꯅ ꯈꯔ ꯐꯨꯠꯇ꯭ꯔꯗꯤꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯁꯣꯏꯔꯗꯤ ꯍꯥꯎꯅ ꯆꯥꯅꯤꯡꯕꯗ ꯑꯗꯨꯅ ꯈꯔꯁꯦ ꯑꯃ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒ ꯈꯥꯡ ꯊꯥꯗꯔꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯁꯜꯂꯕ ꯑꯗꯨꯒ ꯈꯥꯡ ꯊꯥꯗꯔꯝꯗꯥꯏꯗ ꯍꯪꯒꯥꯝꯗ ꯍꯥꯞꯆꯜꯂꯒ ꯈꯣꯠꯆꯜꯂꯒ ꯃꯥꯏ ꯂꯣꯏꯁꯤꯟꯒꯦ ꯌꯥꯝꯗꯕꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯒ ꯃꯅꯝ ꯃꯍꯥꯁꯨ ꯈꯔ ꯑꯗꯨꯝ ꯀꯣꯛꯄ ꯃꯥꯡꯈꯤꯅꯕ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯜꯁꯤꯃ ꯈꯔ ꯍꯥꯞꯆꯜꯂꯒ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥ ꯑꯗꯒꯤ ꯑꯃꯨꯛꯀ ꯈꯥꯡꯗ ꯊꯣꯡꯉꯒꯦ ꯑꯃꯨꯛ ꯉꯧꯕ ꯍꯧꯖꯤꯜꯂꯒꯦ ꯍꯧꯖꯤꯛ ꯐꯥꯊꯧ ꯐꯥꯗꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯒꯤ ꯃꯍꯤꯁꯨ ꯃꯥꯡꯍꯟꯗꯕꯤꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯝꯒꯦ ꯑꯃꯨꯛꯀ ꯄꯄꯥꯌꯥ ꯑꯣꯛꯁꯥꯁꯤꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯕꯅꯤꯅ ꯍꯥꯞꯆꯜꯂꯦ ꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯡꯒꯣ ꯆꯅꯝ ꯑꯅꯤ ꯑꯃ ꯍꯥꯞꯆꯜꯂꯒ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯍꯥꯞꯆꯜꯂꯒꯦ ꯑꯗꯒꯤ ꯃꯆꯜ ꯁꯥ ꯃꯆꯜꯁꯦ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯗꯒꯤ ꯀꯔꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯆꯤꯂꯤ ꯄꯥꯎꯗꯔꯁꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯁꯥꯄꯣꯟ ꯀꯔꯤ ꯁꯥꯄꯣꯟ ꯉꯁꯥꯏꯒꯤ ꯁꯥ ꯃꯍꯤꯗꯣ ꯑꯃꯨꯛ ꯍꯩꯖꯤꯟꯒꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯪꯒꯥꯝ ꯍꯥꯞꯄꯅꯤꯅ ꯍꯪꯒꯥꯝꯗꯣ ꯂꯣꯏ ꯃꯥꯡꯗ꯭ꯔꯕꯅꯤ ꯃꯆꯨꯗꯤ ꯀꯔꯤꯗꯒꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯍꯧꯔꯒꯦ ꯃꯣꯔꯣꯛꯁꯤꯗꯤ ꯎꯃꯣꯔꯣꯛꯁꯤꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯥꯞꯀꯦ ꯑꯉꯥꯡꯒꯤ ꯈꯔ ꯂꯧꯊꯣꯛꯑꯒ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯂꯣꯏ ꯀꯞꯄ ꯇꯥꯔꯦ ꯐꯖꯔꯦꯍꯦ ꯍꯥꯎ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ
hangam sang lại hậu tao quỳ hangam phong bani na hangam jadi fajar này thì hấp chân laga tham maga kayak nó bật thắc ra sa sẽ cha tập giúp quỳ rồi bên này quỳ mình cần phải nói sa gai rồi nào mà sinh ra khai món đó là ghê đó vegetable cái cái non veg sẽ ôn bây giờ hậu đấy với cái nào thà mà khai không xuống đây coi nè non veg rồi thà rồi mình cái pha và thoa tre vào đây u balai đó mấy cái lắc tre pha và thoa lắc tre nó bớt âm tay tre đó cha bắt đầu suka cái con thoa cái đó xem rồi đấy hangam đi làm yao cũng nhiều lắm đấy này he cây nó gì đấy à hangam chỉ làm yao thì bên này làm yao lắm giá hey tôi đi xin người dân kìa oh xin là Saba Kaya Happy birthday nang pun kya nang pun kya đó wait 1 minute wait Papa bad boy cái nó Papa bad boy hay cái nó ha Mama bad boy Papa bad boy, Mama bad boy, kadang. Hapse, yes, fajar he, wujud. Wujud, ini enggak, wujud. Garam masala, meat masala am dolay tamina. Koi. Kaya lagi matung terlalu puaga, pumurok. Kamu ni absen biar lagi pumurok. Pumurok. Pumurok ani yang maaf selaga. Pumurok di freezer nam mau bagi. Ang postari. Kayo na napulong sa siya. Ang onda. Koigi hangam thongbada sigi lotion biyare. Hangam thongbada Oksha Hapa. Amay ba ni? O yung cha rồi kaya hangam yung cha raga. Mingon to ni sana raga. Ama cha kya? Cha chơi ngay khu rồi sẽ là cái mà cái hay này để ngay gì hangam thong bolo sẽ là ngay gì hangam có thong một số đó thank you